इंडिया निंगतंब चाही हुंपुतरा मंगा सुरकपगी भारत सिन थुंगना पांगथोक्तुना लाखलिबा आजादी का अमृत महोत्सव की सरुकमोइनंग से जेनिम्स की डिपार्टमेंट ऑफ साइकेट्री अमदी डिपार्टमेंट ऑफ जस्टिस मिनिस्ट्री ऑफ लॉ एंड जस्टिस गवर्नमेंट ऑफ इंडिया ने सिंधुना लीगल लिटरेसी वीक इम्फाल की जेनिम्स ता हौदोखरे वीक अदु हौदोकपगी सरुकमोइना जेनिम्स की मेडिकल सुपरिटेंडेंट प्रोफेसर के.एच. लोकेश्वरना फ्लैग ऑफ तौदुना सेनापति कांगपोक्पी इम्फाल ईस्ट अमदी इम्फाल वेस्ट की मफमसिंगदा चलुनबगीदमक ngasi khongchat adu lamthaki Professor Dr. Koizam Santibala Head of Department Psychiatry Jenims Project asigisu Director Oibiribina Paumi Singh da Phongdokibada ngasidagi hauduna pangthokliba Legal Literacy Week asi maruina training and sensitization of stakeholder on child sexual abuse yamna fong sariba issue amu oriba child sexual abuse sexual assault matau karamna hantahangani haiba hiram sida pangthokadabane mahangna phongdokibada ngasi November 9 dagi launch tawduna hodokliba week ase ahanbagi oina Imphal East West Senapati amadi Kangpokpi gi mafamsingda online training for college teachers online training for police personnel visiting police station and shelter home and family counseling fawba pangthokani project ase November 9 dagi hoduna November 13 fawba leptana pangthokuna Manipur gi district 13 amata chithadana pangthokani haina phongdoki